Masigi nipasitini onthokpa nipani ko tumduna muk leidini tawrisi sando migi lahon sari badu khara lawruso ina hairaga onthokpani da ko tumduna muk leidini tawrisi tari bro o tari bro sando khara lawruso haibani sanda ta khidore ne tawrisi sando khara lawruso tari bro hogolo is aigi awun sando udrabadini aine lifam sapung khangdini tawrisi salo hogolo sando khara lawruso haibani tumduna leidini ngasai ina lawruso haibasu mana yade tawriba as karino khangdi nang sinama ngahaktang tumbasigane bha menam taga tade numidang ta khrabo mamlobo tawrisbo aisu phana kuina tumdhaura mane kadai sando lawruso haidine nangonda ngarang pikiba lupa sawnga do puthoro aduga sando lawba saluge migi lawdo sarabani ne migi ne konthiro tanim deaba mina wa mathak thangbasi ahina dini lupa sawnga do puthoro lupa sawnga ri nang kadogudoriba adudi aina hayeng mi marup thanganabani aina lawba paisa do bu piro hai do bu ai mu hayeng marup to kadai digi paisa do thangat kadori bano stibu wane na ngangi nangonda te paisa letrabro engonda dil pa sawnga tani ngarang dagi nangna lahoba paisa do aduduni atai di leiti he asi pithokra dine marup tumungne amuk sot patare tawste as ondhok na wa ngang na gre mama se nangi paisa do sune aine pige sandu supurake hojiki oina ne lupa sawnga ngarang nang lawkibado amtang piro wa yamna ngang na ne aina toribase dum yengune dhona ne nang se wa ngang khare ne kadai puthoro piro numidang ta kibna han batare sando lawkige natraga dum pithokhrora yonthokrasira thamasira sando sibu wane ngang askari wano mi law khara saro bidamakta bu sandu bu kaygi moida yonthogadori bano sibu wane na ngangi hoi pisa do puthorage kay dawdoino khangde as hayeng ai mukne marup to amuk phugana na torani ko adugi mumina ne khonthi muk sararani pharese pokro hosiki pisa do puni hairasu hoyaba nangi pisa do ai pigeba ai soheloine pisa do to puthoro chalo sando lawru khige numidang ta krabadi amuk mina ne wa mathak thangani chalo pisa do poro chalo mi lawdu saru ban na wa di kra ta taina kai du pai tawni puthoro adudi nang na soibanani ayare ne asoibado haira no isu khange ne suku juku ri ngandana ina tawge na tawri do adubo aina moi gi lawdu law saw join thadok pro aidi a ture rang da pujabani ina ngatang tumu budu ga sanma pido taho salo ga moi gi lawdu saru bi wani nang on sana na kana pote sai chale se kari kana dabade aina tawri base dum yeng bu kha tamuni imawana ne yum pan ba ya pote khanga bro nipa yaw de ba ya pote ai chale he sando law kige o tada tari bro amutang thokpi do ai ramesh ni ai gi sanma pi do lawge na laglibani mapan tam dang thokpi ro ne ta da bu yum da lei te bro to is bo ta do karino ramesh ngasai ayuk na ina lopham da sanna law sare na nangin pi da haira maga karigino nang na hojik ta san law bala ise ngasai ka do lege numidang targa san law la ise bo ha nang na mi gi lopham do san do thajin da na law ka yam nam sa khra bas nang khangabro ha karigino nang na ai gi lopham da hek san thador ibase karino ta da adu sawi do bo sta de gi se ai la ga ne ngang ge na la ngai ba ka ma de ko ai su ta da khra saw beng thara ga la ke na lak pani ado hojpau sawrum ni bro haisbo waro bibaya de ta da isu khangna to bana te da san ma pi do na makhong na thong na no gi lopham do sal saro biwani se ai na ne ai gi nu pi gi ne marup thanga na ba gi paisa se la horo adu ga ne san ma pi do pu rage ta da kari gi paisa logo do ri bno ai lo roi taw ramesh ai su onthok na wa na ne lawdo una ba gi hona zari bani nahan su ne no chanduna sa na phana yama sare amuk aina nauna ahoba singdo amuk lawdo men sili bani amka muk sadna lahon do phana yam sara badi sauningoi da ba kanano noina su khara khang batai kaino kairo le kai ne na mu adum na to bhongna bro ai su ne onthok na wa na lawdo una ba gi hona zari bani hoi da ta da adum ne ingthara di wari do sana ba da nungai do hekta i do a haigat laga ngang do su nungai te do hoi ai mathang da gi ne sang da na ba gi hona ragi san ma pi do su garbha le re do ai ne sajik phaja khraba do duga puli do sa da gi ma na turen wan do lan thoga ta da gi lo phom do sang na sare mi bi su ngot pani hingu
ꯒꯔꯚ ꯂꯩꯔꯕꯅ ꯆꯥꯅꯤꯡꯗꯨꯅ ꯇꯧꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯗ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯇꯥꯗ ꯃꯊꯪꯗꯒꯤꯗꯤ ꯑꯩꯅꯦ ꯆꯪꯗꯅꯕꯒꯤ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯁꯟ ꯃꯄꯤꯗꯣ ꯌꯥꯔꯗꯤ ꯄꯨꯈ꯭ꯔꯒꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯁꯟꯗꯣ ꯄꯨꯈ꯭ꯔꯒꯦꯀꯣ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯅꯦ ꯃꯥꯒꯤ ꯑꯎꯟ ꯁꯟꯅꯤꯅꯅꯦ ꯉꯥꯏꯗꯨꯅꯕꯨ ꯂꯩꯍꯧꯔꯤ ꯊꯣꯡꯒꯥꯟꯗ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯍꯦ ꯇꯥꯗ ꯃꯊꯪꯗꯒꯤꯗꯤ ꯑꯩꯁꯨ ꯁꯟꯗꯣ ꯆꯦꯛꯁꯤꯟꯅ ꯄꯨꯟꯅꯕꯒꯤ ꯍꯣꯠꯅꯔꯒꯦꯀꯣ ꯁꯟ ꯃꯄꯤꯗꯣ ꯀꯗꯥꯏꯗ ꯄꯨꯟꯒꯦ ꯑꯩ ꯌꯥꯔꯗꯤ ꯄꯨꯈ꯭ꯔꯒꯦ ꯍꯤꯃꯥꯏ ꯄꯦꯝꯃ ꯉꯁꯤꯗꯤ ꯃꯕꯨꯛꯁꯦ ꯄꯤꯛ ꯍꯦꯛ ꯊꯟꯅ ꯆꯥꯔꯦꯗꯀꯣ ꯏꯃꯥꯏ ꯄꯦꯝꯃ ꯅꯪꯕꯨ ꯆꯠꯄꯒ ꯉꯝꯒꯗ꯭ꯔꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯁꯖꯤꯛꯃꯨ ꯆꯥꯕꯅꯦ ꯇꯥꯗꯒꯤ ꯂꯧꯍꯣꯟꯕꯨ ꯆꯥꯕꯅꯦ ꯃꯕꯨꯛꯁꯦ ꯕꯤꯛ ꯍꯦꯛ ꯊꯜꯂꯦꯍꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯆꯥꯔ ꯃꯥꯅꯦ ꯐꯔꯦ ꯇꯥꯗ ꯑꯩꯅꯦ ꯁꯟ ꯃꯄꯤꯁꯦ ꯄꯨꯔꯒ ꯆꯠꯂꯒꯦꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯇꯥꯗ ꯆꯠꯂꯦ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯉꯥꯡꯒꯦꯅ ꯐꯅ ꯀꯟꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯃꯁꯛꯁꯤ ꯎꯕꯗ ꯉꯥꯡꯕꯒ ꯑꯃꯠꯇ ꯉꯝꯗꯦꯅ ꯇꯧꯔꯤꯁꯦ ꯍꯣꯏꯗꯤ ꯁꯟꯗꯨꯁꯨ ꯒꯔꯚ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯅꯤꯡꯗꯨꯅ ꯈꯔ ꯆꯥꯖꯕ ꯍꯥꯏꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯇꯧꯅꯤ ꯃꯥꯁꯨ ꯇꯧꯒꯦ ꯍꯥꯏꯅꯕꯨꯗꯤ ꯇꯧꯕ ꯅꯠꯇꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯃꯣꯏꯁꯤꯡꯁꯦ ꯁꯦ ꯅꯪꯒꯤ ꯁꯟ ꯃꯄꯤꯗꯣ ꯑꯩꯅꯅꯦ ꯁꯪꯒꯣꯜꯗ ꯄꯨꯁꯟꯗꯅꯅꯦ ꯄꯨꯟꯁꯤꯜꯂꯝꯂꯕꯅꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯗ꯭ꯔꯤ ꯁꯟꯙꯥꯒꯤ ꯎꯔꯤ ꯎꯔꯥ ꯃꯔꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯈꯣꯏꯗꯣ ꯆꯣꯞꯄꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯉꯥ ꯈꯔꯅꯦ ꯐꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯅꯪꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯉꯥ ꯐꯥꯃꯤꯅꯦ ꯂꯩꯕꯗꯣ ꯎꯕꯗ ꯃꯍꯩ ꯏꯔꯨꯖꯗꯅ ꯀꯥꯈꯠꯂꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯨꯔꯦꯜꯗꯣ ꯉꯥ ꯈꯣꯏ ꯆꯣꯞꯄ ꯆꯠꯀꯦꯅ ꯇꯧꯔꯤꯗꯨꯕꯣ ꯆꯠꯈꯤꯅꯨ ꯉꯔꯥꯡꯇꯁꯨ ꯐꯥꯗꯅ ꯐꯅ ꯌꯥꯝꯅ ꯉꯥ ꯑꯌꯥꯏꯕ ꯂꯩꯗꯨꯕꯨ ꯑꯗꯨ ꯍꯥꯟꯅ ꯆꯥꯈꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛꯅꯦ ꯉꯥꯗꯣ ꯐꯥꯕ ꯆꯠꯂꯨ ꯇꯟꯈ꯭ꯔ ꯌꯥꯅꯤ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ ꯃꯍꯩꯅꯦ ꯉꯥ ꯂꯨꯝꯕꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯀꯩꯅꯣ ꯈꯪꯗꯦ ꯊꯕꯛꯀ ꯂꯩꯇꯗꯧꯅ ꯌꯨꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯂꯩꯔꯤꯕꯁꯦ ꯊꯥꯗꯣꯛꯑ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥ ꯐꯥꯕꯅꯦꯅ ꯑꯗꯨꯝ ꯂꯩꯗꯨꯕꯣ ꯑꯩꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯃꯣꯏ ꯕꯕꯥ ꯆꯠꯈꯤꯅꯨ ꯍꯥꯏꯁꯤꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯊꯕꯛ ꯃꯌꯥꯝꯅꯤ ꯂꯩꯍꯧꯔꯤꯁꯦ ꯍꯦꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯅ ꯁꯟ ꯃꯄꯤ ꯂꯧꯁꯨ ꯑꯩꯅ ꯁꯟ ꯃꯄꯤ ꯂꯧꯗꯨꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯦ ꯑꯩꯅꯦ ꯈꯣꯏ ꯉꯥꯛꯇꯪ ꯆꯣꯞꯄꯨꯈꯤꯒꯦ ꯑꯗꯣ ꯅꯪꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯇꯥꯗꯗꯨꯅ ꯄꯩꯁꯥꯗꯣ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯩꯁꯥꯗꯨꯗ ꯄꯤꯌꯨ ꯑꯩ ꯄꯩꯁꯥꯗꯣ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯕꯅꯤꯅꯦ ꯇꯥꯗꯗꯨꯁꯨ ꯐꯅ ꯁꯥꯎꯕꯗꯣ ꯂꯣꯏ ꯏꯪꯊꯍꯧꯔꯦ ꯀꯗꯥꯏ ꯑꯩ ꯈꯣꯏ ꯆꯣꯞꯄꯨꯔꯒꯦ ꯅꯪ ꯄꯩꯁꯥꯗꯣ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯕ ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯧꯍꯧꯗꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯈꯨꯂꯥꯛꯇꯣ ꯑꯩꯗꯤ ꯀꯤꯗꯨꯝ ꯀꯤꯎꯔꯦ ꯅꯪꯒ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ ꯈꯣꯏ ꯆꯣꯞꯄ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯗꯤ ꯇꯥꯅꯤꯡꯗꯦꯍꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯁꯤꯒ ꯉꯥꯗꯣ ꯐꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯆꯣꯀꯣꯆꯣꯏ ꯉꯥꯡꯉꯗꯅ ꯑꯩ ꯆꯠꯂꯦ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇꯪ ꯈꯣꯏ ꯆꯣꯞꯄꯨꯈꯤꯒꯦ ꯆꯥ ꯆꯈꯣꯝ ꯑꯍꯥꯎꯕ ꯂꯣꯜꯂꯝꯃꯨ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯌꯥꯇꯅꯣ ꯌꯦꯡꯉꯨꯅꯦ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯗꯤ ꯅꯣꯡꯃꯗꯤꯅꯦ ꯅꯪꯅꯦ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯑꯁ ꯉꯥꯁꯤ ꯃꯣꯡ ꯁꯥꯟꯅꯔꯤ ꯃꯥꯅꯤ ꯈꯣꯏꯁꯦ ꯑꯝꯇꯪ ꯆꯣꯞꯇꯨꯅꯕꯨ ꯌꯦꯡꯈꯤꯒꯦ ꯐꯥꯔꯕꯗꯤ ꯐꯩꯗꯣ ꯐꯥꯗꯕꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯌꯦꯡꯒꯦ ꯐꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯁ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯅꯤꯄꯥꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯣ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯂꯨꯖꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯃꯦꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯜꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯅꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯇꯨꯔꯦꯜꯗ ꯍꯦꯛ ꯀꯨꯝꯊꯔꯒ ꯏꯔꯨꯖꯗꯅ ꯍꯦꯛ ꯀꯥꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯇꯥꯗꯗꯤꯅꯦ ꯏꯆꯝ ꯆꯝꯅꯅꯦ ꯅꯣꯏꯕꯨ ꯏꯆꯟꯅꯨꯄꯤꯅꯦꯅ ꯈꯜꯂꯤꯕꯅꯦ ꯑꯩꯗꯤꯅꯦ ꯈꯣꯏ ꯆꯣꯞꯄꯁꯦ ꯈꯔ ꯄꯥꯝꯖꯕ ꯑꯗꯨꯅꯅꯦ ꯇꯨꯔꯦꯜꯁꯤꯒ ꯉꯥꯏꯍꯥꯛꯇꯪꯅꯦ ꯈꯣꯏ ꯆꯣꯞꯄꯅꯤꯀꯣ ꯐꯠꯇꯅ ꯈꯟꯒꯅꯨꯀꯣ ꯇꯥꯗꯗꯤ ꯑꯗꯨꯝꯅ ꯐꯠꯇꯕ ꯈꯟꯕ ꯅꯤꯄꯥ ꯅꯠꯇꯦꯍꯦ ꯅꯣꯏꯒꯤ ꯂꯨꯖꯒꯗꯕꯗꯣ ꯑꯗꯨꯝ ꯂꯨꯖꯔꯒ ꯀꯥꯈꯣ ꯑꯩꯗꯤꯅꯦ ꯑꯁꯤꯒ ꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯆꯣꯞꯀꯦꯅ ꯀꯨꯝꯊꯔꯛꯄꯅꯤ ꯅꯣꯏ ꯅꯇꯩꯃꯅꯁꯨ ꯉꯥꯡꯕꯅ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅꯅꯦ ꯈꯣꯏ ꯆꯣꯞꯄꯁꯤꯒꯅꯦ ꯃꯍꯩ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯔꯨ ꯊꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤꯅꯦ ꯏꯆꯝ ꯆꯝꯅ ꯁꯤꯒ ꯈꯣꯏ ꯆꯣꯞꯆꯕꯅꯤ ꯅꯣꯏꯒ ꯂꯨꯖꯒꯗꯕꯗꯣ ꯑꯗꯨꯝ ꯂꯨꯖꯔꯒ ꯀꯥꯈꯣꯀꯣ ꯍꯩꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯉꯥꯡꯅꯕ ꯋꯥꯐꯝꯗꯣ ꯃꯥꯗꯤ ꯑꯁꯨꯛ ꯂꯥꯞꯅ ꯀꯃꯥꯏꯅ ꯇꯥꯔꯤꯕꯖꯥꯠꯅꯣ ꯑꯗꯣ ꯅꯤꯄꯥꯁꯦ ꯃꯕꯨꯛꯄꯨꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯤꯄꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯅꯦ ꯐꯠꯇꯅ ꯈꯟꯅ ꯇꯧꯔꯤꯕꯅꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯅꯤꯄꯥ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅꯅꯦ ꯐꯠꯇꯅꯈꯟꯅ ꯇꯧꯔꯤ ꯃꯥꯜꯂꯤ ꯂꯨꯖꯔꯒ ꯀꯥꯈ꯭ꯔꯁꯤ ꯑꯋꯣꯏꯕꯅꯤ ꯅꯤꯄꯥꯁꯦ ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯤ ꯃꯥꯏꯁꯦ ꯈꯣꯏ ꯆꯣꯞꯄ ꯈꯔ ꯄꯥꯝꯖꯕ ꯅꯤꯄꯥꯅꯤ ꯑꯗꯨꯅꯅꯤ ꯐꯔꯦ
iruzaragane kakrasi asumna samthodi nungaidana ado nahan makhaidi iruzadana kai ngasidi phajana iruzaragane iroiraga lupaga sakhrasi ko asumna Ramesh ado nga mayama pharakle haiduna harau harauna tureldagi mayumda kakhalklami Ramesh na magi nupi adubu mapanda thorau law haiduna kauthoklami Ramesh na kobataba aduga Ramesh ki nupi ibetumbi ado mapanda thoraklami as ngasi muk nga mayama phaduna puna la ine tawsi asuk yam manga se kanana sagadori bano paisa gle tabasigani yon thokro le kaida paisa khara to su phangani yon thokro haisni hey karino nang nang se aina asuk wana phaduna puraga kari yon gadori bano Ramesh ado magi nupina nga do yon thokho ina haibaduga sawraduna mana nga ado thoningdrabadi ma oina thongge haiduna hairamlaga Ramesh ado imungda sawduna sangkhirami matam kharani leirabagi tungda ibetumbi ki mama ado mayumda laklami ibetumbi ya ima lakli ni he kanam ta leitra tawsibo Ramesh ibetumbi ima la in he karino thong thang i hang na tawsibo kaino yumdaga leitabla ya leisanu pidubo ibetumbi ado mama na ko bataba aduga mapanda thoraklemi heima ima kaino lakani kaina pau kamta piraktam khailai sibu khoi masima isanu pigiyum da lakpa bukari giamu lake na pau pigadoribano lakningabadi hekta lakadoribani imane nang si unaning maning khidana laibani atukani aluba pawam su tana ge hain ima se phuk lawni hogatana lakibani ne thabakaloi langdo maga o kyamu yam lu paw no pare wari do imungdane sanga sar slawima waram lani heima ibetombi naninga karino reibudo ba yong malin he yenguni nangbo dong na sawri as khoi swagi yong singchi haina kanandi ima lam hen bada posei gamat thaba yade haisni hoine lomopu yong ta le ro tawri ni unthokpani da karino ngasai dagi aina leibasiga Ramesh ti ude Ramesh ti kadai satkrage as ima magi wabu haina kanande nong hek ngan bidagi ne numit taba phawbase turel ne ama panda ne khoi sopi mena ne mai khoje duga dum leirabani ngang batandana ina ne ngangdrabani as hojik suni akhoi chokne na kumthagi bani karino ni hojik pu mana khoi sopi mena leiba matamdo na khoi anina ni yum pali basinga sigadi chahi mari manga haizelakle adubu hojik phawba namitana sama udana leibado ima de leiba ka ngamdin he mahi angang yaw roidraina hangbada khumba butalene adugi tana reni ima lakli bani karino mana thawa sadana adu hojik pu khoi soptuna leisbo ahal lama leina ngangbi nei su leite tawriba adugi damaktani imana ne thabaka loina langthoma la ibasi adugi wari do tana gena Ramesh to thuna yang ko su chalu as ima nangna kauraga ne kar kadaba mi nati masana maraina khajarakani ai nisne phana kanna haibani adugi manamda mai bi yeng thosi doctor dana du se ne mana yaba ko ba leite tanna idi tok thobani heima angaw bisi adubu nang engon hairak pa yadro adubu nang tokthok pa yaba thabak lani angang ama yawdana yum karamna pangadori bano ngawrubra khangdin he as adu ai kaido haibano aina sune phana kanna haibani manana ne taba ko balete hek manaru khana bataba tandana isu toklabani irai bakta marai tambam lejeramani aitana he ima wai gataw sigagi aina pigi ba sanbi dusu garbha lai rai dai imana ne akhoi khuna dugane phakraba mai bi ma lei o adugi mai bi do mahi yamna chumina haini ni ma awoi bara du bo maduga ning labadi thungne na bo haini awoi bani mi ga tin khraponi mi line leng badani a lishin ni tili base una ba phangpute ni mai bi do mane Ramesh to ko ki Ramesh kane loina na ne sakna bagi tosi he ramma na haiga ya pote asum na hai bi ibetombi gi mama amadi Ramesh ki Enembok aduna turel khoban aduda kumtharak laga Ramesh aduna khoi sopi ba aduda makhwang metuna sauna yengduna leirami kaya da thabak leitriba angang mi yengni onthok yeng kidre da ko heima dagi hanubi mayona makhwang metana yeng sibu egi Enembok to onthok na man kre da ko akho ibetombi mama na trani sibu mani ne mai pima onthok na sauna yeng kre ibetombi se
ꯃꯃꯥ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯁꯦ ꯑꯣꯏꯔꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯅ ꯃꯁꯤ ꯍꯥꯏꯁꯤꯅꯤꯕꯣ ꯍꯦ ꯔꯃꯦꯁ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯐꯝꯗꯨꯅ ꯈꯣꯏ ꯆꯣꯞꯄ ꯃꯇꯝꯗꯅ ꯍꯦ ꯄ꯭ꯔꯞ ꯀꯥꯔꯣ ꯑꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯀꯥꯔꯧꯅ ꯍꯦ ꯏꯃꯥ ꯀꯥꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯣꯝ ꯋꯥꯡꯗ ꯂꯥꯛꯀꯦ ꯏꯃꯥ ꯑꯩ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯈꯣꯏ ꯆꯣꯞꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯃꯥꯅꯅꯦ ꯑꯂꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯆꯠꯂꯨ ꯌꯨꯝꯗꯅꯦ ꯆꯠꯅꯕꯒꯤ ꯇꯧꯁꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯅꯦ ꯏꯃꯥ ꯌꯨꯝꯗꯅꯦ ꯋꯥꯔꯤꯗ ꯈꯣꯏ ꯆꯣꯞꯇꯅ ꯉꯥ ꯂꯨꯝꯃꯒ ꯀꯥꯟꯅꯄꯣꯠꯇꯦꯅꯦ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯁꯤ ꯂꯥꯎ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯂꯥꯡꯊꯣꯛꯈ꯭ꯔꯗꯤꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯏꯃꯥ ꯆꯠꯂꯝꯃꯣ ꯑꯩꯅꯦ ꯁꯤꯝꯇꯪ ꯐꯥꯔꯒ ꯂꯥꯛꯑꯒꯦ ꯏꯃꯥ ꯈꯣꯏꯁꯦ ꯊꯥꯔꯨ ꯀꯧꯕꯅꯤꯅ ꯑꯃꯨꯛ ꯆꯤꯡꯈꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯣ ꯏꯃꯥ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯒꯦꯅꯤ ꯏꯃꯥꯅ ꯌꯧꯕꯒ ꯑꯩ ꯍꯥꯟꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯆꯠꯂꯝꯃꯣ ꯏꯃꯥ ꯍꯩ ꯅꯪꯅꯅꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏꯅꯦ ꯃꯇꯝꯗꯣ ꯊꯦꯡꯊꯈꯤꯅꯦꯅ ꯇꯧꯕꯅꯦ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯄꯨꯟꯅ ꯆꯠꯅꯕꯒꯤ ꯇꯧꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯍꯥꯏꯕꯒ ꯌꯥꯄꯣꯠꯇꯦ ꯑꯩ ꯊꯕꯛꯀ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯏꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯈꯣꯏꯒꯗꯣ ꯂꯪꯊꯣꯛꯑꯝꯃꯣꯅꯦ ꯀꯔꯤ ꯀꯥꯟꯅꯕ ꯍꯌꯦꯡ ꯑꯃꯨꯛ ꯆꯣꯞꯄꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦꯅꯦ ꯏꯃꯥ ꯅꯪ ꯆꯠꯂꯝꯃꯣꯅꯦ ꯏꯕꯦꯇꯣꯝꯕꯤꯒ ꯏꯃꯥꯒꯅꯦ ꯂꯣꯏꯁꯤꯟꯅ ꯇꯧꯔꯝꯃꯣ ꯍꯣꯏꯅꯦ ꯆꯠꯁꯤ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯈꯣꯏꯁꯦ ꯄ꯭ꯔꯞ ꯆꯣꯞꯄꯒ ꯂꯥꯛꯑꯒꯦꯕ ꯆꯠꯂꯝꯃꯣꯅꯦ ꯏꯃꯥ ꯆꯠꯂꯝꯃꯣ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦꯅꯦ ꯃꯁꯤꯒꯤꯅꯦ ꯔꯃꯦꯁ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯔꯕꯗꯤ ꯆꯠꯁꯤꯅꯦ ꯅꯪꯕꯨ ꯅꯪꯒꯤ ꯈꯣꯏꯗꯣ ꯊꯝꯃꯝꯃꯅꯤ ꯑꯩ ꯈꯪꯉꯤꯅꯦ ꯅꯪ ꯀꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯈꯪꯉꯤꯍꯦ ꯅꯪ ꯉꯥꯏꯕꯗꯅꯦ ꯉꯁꯤꯅꯦ ꯃꯥꯏꯕꯤꯗꯣ ꯎꯅꯍꯧꯔꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯃꯇꯗ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯔꯃꯦꯁꯀꯤ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯌꯨꯝꯗ ꯀꯥꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯃꯦꯁꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯥꯒꯤ ꯃꯃꯥ ꯑꯗꯣ ꯍꯥꯟꯅ ꯑꯗꯨꯒ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯈꯣꯏ ꯆꯣꯞꯄꯕꯒꯤ ꯇꯨꯡꯗ ꯀꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯔꯃꯦꯁ ꯑꯗꯣ ꯍꯥꯏꯕ ꯌꯥꯗꯕꯗꯨꯒ ꯔꯃꯦꯁꯀꯤ ꯈꯣꯏ ꯆꯣꯞꯅꯕꯒꯤ ꯈꯣꯏꯖꯩ ꯑꯗꯣ ꯄꯥꯏꯔꯒ ꯀꯟꯅ ꯃꯨꯛꯇꯨꯅ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯊꯨꯗꯦꯛꯂꯝꯃꯤ ꯍꯩꯃꯥ ꯅꯪ ꯈꯪꯒꯗ꯭ꯔ ꯅꯪ ꯈꯣꯏ ꯌꯥꯝꯅ ꯆꯣꯞꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯉꯁꯤꯗꯤ ꯊꯤꯗꯣꯛꯀꯦ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯅꯨꯡꯁꯤꯠꯇ ꯃꯆꯥ ꯍꯩꯃꯥ ꯀꯌꯥꯇ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯏꯅꯦꯝꯕꯣꯛꯅꯣꯅꯦꯍꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯥꯖꯕ ꯑꯩꯒꯤ ꯈꯣꯏꯖꯩꯁꯦ ꯂꯣꯏꯅ ꯊꯤꯗꯦꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯉꯁꯥꯏꯅ ꯀꯥꯖꯔꯝꯒꯗꯕꯅꯤ ꯄꯦꯜꯂꯕ꯭ꯔꯣ ꯆꯣꯞꯄꯣ ꯅꯪ ꯈꯣꯏꯗꯣ ꯄꯦꯟꯅ ꯆꯣꯞꯄꯣ ꯉꯁꯥꯏ ꯑꯩꯅ ꯀꯥꯁꯦ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅꯤ ꯏꯃꯥꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯤꯗꯣ ꯃꯍꯩ ꯌꯦꯡꯅꯕꯗꯅꯦ ꯃꯆꯥ ꯄꯣꯛꯇꯕ ꯃꯤꯁꯨꯅꯦ ꯃꯆꯥ ꯍꯦꯛꯇ ꯄꯣꯛꯑꯦꯅꯅꯦ ꯍꯦꯛꯇꯅꯦ ꯈꯣꯏꯔꯝꯕ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯉꯛꯄꯅꯤ ꯃꯃꯤꯡ ꯆꯠꯂꯤꯃꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯆꯠꯂꯁꯤ ꯂꯥꯎ ꯏꯃꯥꯅ ꯑꯗꯨꯒꯤ ꯅꯪ ꯀꯧꯔꯛꯂꯤꯕꯅꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯔꯣ ꯌꯣꯡꯅ ꯃꯌꯣꯡ ꯃꯔꯥꯡ ꯀꯥꯏꯔꯤꯕꯅꯤ ꯏꯃꯥ ꯅꯪꯒꯤ ꯆꯥꯛꯇꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯥꯡꯗꯣꯔꯛꯑꯣ ꯍꯩꯖꯤꯛ ꯂꯥꯡꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯆꯥꯔꯁꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯃꯄꯥꯟꯗ ꯊꯥꯡꯗꯣꯔꯛꯑꯣ ꯃꯄꯥꯟꯗ ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯃꯗꯤ ꯔꯃꯦꯁꯀꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯏꯕꯦꯇꯣꯝꯕꯤ ꯑꯗꯣ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯥꯏꯔꯤꯕꯤ ꯃꯥꯏꯕꯤ ꯑꯗꯣ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯃꯦꯁ ꯏꯃꯥꯅꯦ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯣ ꯑꯗꯣ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯥꯛꯂꯛꯂꯤꯕꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅꯅꯦ ꯄꯥꯡꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯅ ꯆꯠꯂꯣ ꯉꯜꯂꯤꯉꯩ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯔꯥꯏꯕꯛꯁꯤꯒꯅꯦ ꯃꯆꯥꯅꯤꯄꯥ ꯑꯃꯇꯪ ꯄꯣꯛꯆꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗꯀꯣ ꯕꯦꯇꯣꯝꯕꯤ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ ꯄꯥꯎ ꯑꯗꯨꯒ ꯑꯃꯨꯛꯅꯦ ꯈꯣꯏꯔꯝꯕ ꯆꯠꯅꯕꯒꯤ ꯆꯠꯂꯣ ꯏꯃꯥ ꯑꯁꯤꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯔꯃꯦꯁ ꯑꯗꯨ ꯃꯥꯒꯤ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯊꯤꯗꯦꯛꯂꯝꯕ ꯉꯥ ꯐꯥꯅꯕꯒꯤ ꯈꯣꯏꯖꯩ ꯑꯗꯣ ꯑꯃꯨꯛ ꯉꯥꯡꯉꯗꯨꯅ ꯁꯦꯝꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇ ꯌꯥꯔꯦꯗꯅ ꯁꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯃꯒ ꯏꯅꯦꯝꯕꯣꯛꯁꯤꯅ ꯀꯌꯥꯇ ꯃꯃꯜ ꯂꯩꯗꯅ ꯊꯤꯗꯦꯛꯅꯒ ꯇꯧꯔꯗꯅ ꯈꯣꯏ ꯆꯣꯞꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯇꯨꯔꯦꯟꯗ ꯀꯨꯝꯃꯨꯈꯤꯒꯦ ꯍꯩꯃꯥ ꯅꯥꯈꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅꯅꯦ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯉꯔꯥꯡꯅꯦ ꯃꯥꯏꯕꯤ ꯎꯅꯔꯨꯕꯗꯣ ꯃꯟꯇ꯭ꯔ ꯑꯃ ꯆꯤꯊꯍꯧꯔꯦ ꯑꯩꯅꯤ ꯃꯟꯇ꯭ꯔꯗꯣ ꯂꯧꯔꯣ ꯂꯥꯎꯋꯦꯅꯕꯨ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯅꯅꯦ ꯇꯧꯒꯦꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯕꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅꯕꯨ ꯍꯥꯏꯔꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯟꯇ꯭ꯔ ꯆꯤꯊꯍꯧꯔꯦ ꯀꯥꯏꯅ ꯀꯔꯝꯕ ꯃꯥꯏꯕꯤ ꯖꯥꯠꯅꯣꯗꯨꯕꯣ ꯃꯟꯇ꯭ꯔꯗꯨꯕꯨ ꯁꯨꯅ ꯄꯥꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ
ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏꯍꯦ ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯨꯁꯣ ꯅꯍꯥꯟ ꯆꯠꯄꯗꯨ ꯑꯣꯟꯊꯣꯛꯅ ꯇꯟꯅ ꯆꯠꯂꯤ ꯍꯩꯃꯥ ꯃꯟꯇ꯭ꯔꯗꯣ ꯌꯥꯎꯗꯕꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯄꯥꯡꯊꯣꯛꯂꯤꯕꯗꯣ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯒꯦ ꯂꯥꯎ ꯆꯠꯂꯨꯁꯤ ꯃꯟꯇ꯭ꯔꯗꯣ ꯏꯃꯥꯅ ꯂꯧꯔꯣ ꯂꯥꯎꯑꯣꯅ ꯍꯥꯏꯔꯛꯑꯦ ꯍꯩꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯦ ꯃꯟꯇ꯭ꯔꯗꯣ ꯂꯧꯔꯨꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯅꯪꯒꯤ ꯈꯣꯏ ꯆꯣꯞꯄꯗꯨꯅ ꯂꯨꯄꯣꯠꯇꯦ ꯏꯃꯥꯅꯅꯦ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯂꯥꯎ ꯆꯠꯁꯤ ꯑꯣ ꯃꯟꯇ꯭ꯔꯗꯣ ꯏꯆꯥꯅꯤꯄꯥ ꯄꯣꯛꯂꯒꯅꯦ ꯏꯆꯥꯅꯤꯄꯥꯗꯣ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯃꯟꯇ꯭ꯔꯗꯣ ꯂꯧꯕ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯊꯕꯛ ꯁꯪꯗꯦ ꯈꯣꯏꯁꯨ ꯄꯨꯈꯤꯒꯦ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯗꯅ ꯍꯣꯏꯗꯦ ꯏꯆꯥꯅꯤꯄꯥ ꯄꯣꯛꯑꯒ ꯏꯆꯥꯅꯤꯄꯥꯅ ꯃꯟꯇ꯭ꯔꯗꯣ ꯃꯔꯥꯏꯅ ꯂꯧꯖꯔꯨꯔꯅꯤ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯟꯇ꯭ꯔ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯧꯕ ꯆꯠꯇꯣꯔꯤꯁꯤꯕꯣ ꯏꯆꯥꯁꯨ ꯄꯣꯛꯇꯅ ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯤꯄꯥꯅ ꯆꯥꯎꯔꯒ ꯃꯟꯇ꯭ꯔ ꯂꯧꯒꯗꯣꯔꯤꯕꯅꯣ ꯍꯩꯃꯥ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯗꯤ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯉꯥꯎꯔꯦꯀꯣ ꯇꯧꯔꯤꯁꯦ ꯍꯜꯂꯛꯈꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯟꯇ꯭ꯔꯗꯣ ꯑꯝꯇ ꯂꯧꯔꯨꯁꯤ ꯍꯥꯏꯕ ꯃꯟꯇ꯭ꯔꯗꯣ ꯑꯝꯇ ꯂꯧꯔꯨꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯃꯨꯛꯇꯪ ꯍꯜꯂꯛꯈꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ